everyone, good afternoon. Kwakatil 360 meeting tabiriba live asibu meeting tabiriba punna mapu ikok nona khurumjari. Aina leijari ba mafam asi Singjamei Chingamathak PGC Helathcare dani. Mafam se goal gyms na som da leire ko. Aduga som da na moirang khomya school chat kharni. Som da na Singjamei traffic point leire. Adugi hek mayai dani ko leijari se. Manung da changaga kai leige haibado amukang meeting taminasi. Akhoi ge hakchang body massage taunaba chair oidoine ba massage chair amukang gi minasi changa. Akhoi sida leiba machine sing ase akhoi gi hakchang da spinal cord na ba khwang na ba adegi khudang sumba sida ba tumba yadaba mayam do sigi machine sida hoi kakhatlaga ai ucharage yengbiu ko sina trying sa ka khabada ado Singjamei Singjamei Chingamathak tani ko sigi PCG Helathcare leise si yamna sunai e dagi di yam lapasu oidre sigi machine se ai kakhatla yengjarake ado mayam su akhoi gi Kwakaithel 360 sibu live se video se share tawbiramo amadi followers sing sigi oina tongan ba special discount su leizai amadi PGC Helathcare sigi handak anoba chahi gi January tha si phawba moigi equipment machine sing sigi discount yam chawna pizari ado stress leiba anxiety leiba tumba yadaba mayam do sigi machine sida loina tawraga ucharake ai yamna. Hi Elise. Hi Elise. I'm here. Massage on. Okay, massage on. Hoi sigi massage sida yaurise Thai massage adegi di total relax adegi di sweet dream na ma yawe si tumba yadaba se khoi gi khoi office da chatlurasu halaga tumba yadaba pothaba yadaba wakhal myam khanjan ba leibdo si jang tang relax tawrani edo sumaina si tingthorei se hakchang gi khoi height mana da ba leidana mi je 10 ba wang ba leibani na si hana body se keno tawine ba changdok haline ba hana tapna adoi sida bag chacharage ko duga si boys tinga gi koi. Hi Elise. Hi Elise. Hi Elise. I'm here. Thai massage. Okay, Thai massage. Si Thai massage sida ko khwang je khoi gi adum phamma leiba phi chawagumba mi su leire de office da adum chair da phamma leiba gai je khwang ne konjala leina khwang yam naidana ado si ai khain si khwang ting thorani ba aduga khu je man chingthoaga semak toini ado sida phone hapam lei ko sida si je phone hapam ne ba si sida phone hapani aduga aina isai ta ning ba tai ba sida phone charge tawbam jawre ai atopa muk silake ko manual sida changani aduga aina tawning ba ai khwang da tawning bra adu do thi doine sida isana tawja doine. Hi Elise. I'm here. Total relax. Okay, total relax. Ado yam thuna haijan ba dia de ko haidi machine ni na tapna haidi hana Thai massage tor mai process to tapna mu torga amma mu silak toini na adegi voice command torga sumaina ngang ba se khoina kaino tau kan da khoi phone da mu metna ga sumaina touch tor met leibududi massage tau bai kana nungai khala kan mut tu nungai kan da bit yam leite da adugumdo adu sida di aina voice da hire banina ai tumna dum hire su yare kemta nungai ta ba khota ba lai roi se khong ga se loi tawrai sida utli je mai da dot nammi gai se ngak ma ba da tawrai ni side ai side tawrai ni ngak ma ba sida ado kaka sigi body check tawbai do amta takpiu ne body check tawbai gi do
ꯐꯤꯡꯒꯔꯗ ꯁꯦꯟꯁꯔꯗ ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯜꯂꯦ ꯍꯦꯜꯊ ꯆꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯍꯦꯜꯊ ꯆꯦꯛꯀꯤꯁꯦ ꯁꯤꯁꯦ ꯐꯦꯇꯤꯒ ꯏꯟꯗꯦꯛꯁ ꯁ꯭ꯀꯦꯅꯤꯡ ꯀꯀꯥ ꯁꯤꯈꯩꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯣꯛꯁꯤꯖꯦꯟ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯍꯥꯔꯠ ꯔꯦꯠ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯃꯥꯏꯀ꯭ꯔꯣ ꯁꯔꯀꯨꯂꯦꯁꯟ ꯑꯗꯨꯒ ꯑꯩ ꯍꯛꯆꯥꯡꯁꯦ ꯁꯣꯟꯕ꯭ꯔꯥ ꯁꯣꯟꯗꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯑꯗꯨꯒꯤ ꯐꯦꯇꯤꯛ ꯏꯟꯗꯦꯛꯁꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯌꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯔꯤꯖꯟꯗꯣ ꯃꯥꯏꯟ ꯑꯣꯏꯕ꯭ꯔꯥ ꯁꯤꯚꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯔ ꯒꯨꯗ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯍꯦꯜꯊꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯣꯠꯇꯣ ꯑꯣꯇꯣ ꯑꯣꯏꯅ ꯃꯥꯅ ꯁꯤ ꯇꯧꯅ ꯍꯛꯆꯥꯡꯒ ꯆꯥꯟꯅꯕ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯁ꯭ꯀꯦꯅꯤꯡ ꯇꯧꯔꯤꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕꯗꯨꯅꯦꯕ ꯎꯠꯇꯣꯏꯁꯦ ꯈꯨꯠꯇꯨ ꯂꯦꯡꯉꯨꯕꯅ ꯂꯦꯡꯉꯨꯕꯩꯔ ꯁꯤꯗ ꯊꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯔ ꯑꯗꯨꯝ ꯑꯣꯇꯣ ꯆꯠꯈ꯭ꯔꯅꯤ ꯃꯥ ꯉꯥꯡꯕ ꯇꯥꯕ ꯀꯩꯒꯨꯝꯕ ꯍꯪꯕꯗ ꯇꯥꯔꯣꯏꯕ ꯁꯤ ꯃꯥ ꯃꯊꯟꯇ ꯑꯗꯨꯝ ꯇꯧꯅꯦꯕ ꯍꯧꯖꯤꯛ ꯀꯥ ꯑꯃꯨꯛ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯇꯧꯒꯦꯀꯣ ꯃꯀꯣꯛꯇꯒꯤ ꯍꯦꯜꯊ ꯆꯦꯛ ꯇꯧꯁꯦ ꯍꯥꯏꯔ ꯍꯦꯜꯊ ꯆꯦꯛ ꯇꯧꯕꯁꯦ ꯎꯠꯀꯦꯕ ꯐꯤꯡꯒꯔꯗꯣ ꯐꯖꯅ ꯅꯝꯃꯣ ꯑꯩ ꯐꯤꯡꯒꯔꯁꯤ ꯅꯝꯃꯦ ꯐꯤꯡꯒꯔ ꯅꯝꯃꯦ ꯑꯗꯨꯒ ꯁꯤ ꯀꯩꯗ ꯆꯪꯗꯣꯏꯅꯣ ꯍꯦꯜꯊꯁꯤꯗ ꯅꯝꯃꯣ ꯐꯤꯡꯒꯔꯗꯣ ꯂꯦꯡꯒꯅꯨꯀꯣ ꯁ꯭ꯀꯦꯅꯤꯡ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯃꯦꯆꯤꯟꯁꯦ ꯈ꯭ꯋꯥꯡ ꯑꯇꯩ ꯀꯣꯛ ꯅꯥꯕꯒ ꯉꯛ ꯅꯥꯕꯒ ꯁꯤꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯊꯤꯡꯒꯠꯂ ꯂꯩꯕ ꯕ꯭ꯂꯗ ꯑꯣꯛꯁꯤꯖꯦꯟꯅ 91% ꯀꯣ ꯍꯥꯔꯠ ꯔꯦꯠꯇ 81 ꯀꯣ ꯑꯗꯨ ꯃꯥꯏꯀ꯭ꯔꯣ ꯁꯔꯀꯨꯂꯦꯁꯟꯗ ꯀꯣ ꯁꯤꯁꯨ 8.1 ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯆꯦꯛ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯇꯤꯛ ꯏꯟꯗꯦꯛꯁ ꯀꯣ ꯍꯛꯆꯥꯡ ꯁꯣꯟꯕ ꯈꯣꯠꯄ ꯆꯣꯛꯊꯕꯗꯣ ꯂꯣꯏ ꯌꯦꯡꯉꯛꯑꯅꯤ ꯁꯤꯗ ꯅꯥꯀꯟꯗ ꯁ꯭ꯀꯦꯟ ꯆꯠꯂꯤꯁꯦ ꯁ꯭ꯀꯦꯟꯁꯦ ꯂꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯃꯥꯅ ꯏꯁꯥꯒꯤ ꯔꯤꯖꯟ ꯄꯨꯊꯣꯔꯛꯑꯅꯤ ꯒꯨꯗ ꯁꯤꯚꯔ ꯃꯥꯏꯟ ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯦꯜꯊꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯇꯧꯅ ꯑꯣꯇꯣ ꯑꯣꯏꯅ ꯑꯩꯒꯤ ꯍꯦꯜꯊꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯇꯧꯔꯛꯀꯅꯤ ꯆꯥꯟꯅꯕ ꯃꯁꯥꯖꯇꯣ ꯆꯥꯅꯕ ꯃꯁꯥꯖꯁꯨ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯗ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯗꯕꯅ ꯐꯥꯏꯟ ꯂꯩꯌꯦꯕ ꯐꯥꯏꯟ ꯂꯩꯔꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯣ ꯑꯦꯄ꯭ꯂꯥꯏ ꯑꯗꯨꯒ ꯇꯧꯔꯣ ꯃꯥꯅ ꯑꯃꯨꯛ ꯇꯣꯇꯦꯜ ꯔꯤꯂꯦꯛꯁ ꯇꯧꯔꯛꯑꯦꯕ ꯀꯩꯒꯨꯝꯕ ꯅꯁꯥ ꯆꯣꯛꯊꯕ ꯁꯤꯚꯔ ꯑꯣꯏꯕ ꯃꯥꯏꯟ ꯑꯣꯏꯕ ꯑꯣꯏꯔꯗꯤ ꯕꯣꯗꯤ ꯕꯦꯂꯦꯟꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯥꯅ ꯆꯥꯅꯕꯗꯣ ꯐꯒꯠꯀꯗꯕ ꯆꯥꯅꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯑꯗꯨ ꯁꯤꯒꯤ ꯉꯁꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯅ ꯑꯃ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯗꯣ ꯑꯝꯇꯪ ꯎꯠꯁꯤꯅꯦ ꯀꯀꯥ ꯁꯤꯒꯤ ꯃꯣꯔꯁꯤꯗ ꯆꯪꯉꯅꯤꯅ AI intelligent ꯃꯈꯥꯁꯤꯗ ꯁꯤ ꯃꯌꯥꯝꯁꯦ ꯇꯣꯇꯦꯜ ꯑꯗꯨ ꯑꯗꯥ ꯊꯝꯁꯥ ꯂꯣꯏꯔꯦ ꯕꯣꯗꯤ ꯕꯦꯂꯦꯟꯁ ꯑꯗꯒꯤ ꯔꯤꯂꯦꯛꯁꯇ ꯀꯔꯝꯕ ꯃꯅꯨꯡꯗ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯗ ꯇꯧꯁꯤꯅꯦ ꯑꯗꯨꯗꯤ ꯔꯤꯂꯦꯛꯁꯇ ꯇꯧꯔ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯀꯣ ꯁꯤꯒꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯀꯣꯛ ꯆꯤꯛꯄ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯍꯛꯆꯥꯡ ꯐꯖꯜꯂꯛꯑꯅꯤ ꯑꯗꯨ ꯁꯤ ꯋꯥꯝ ꯑꯣꯏꯈꯠꯍꯟꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯇꯨꯝꯃꯒꯦ ꯑꯗꯣ ꯚ꯭ꯌꯨꯌꯔꯁ ꯃꯌꯥꯝꯗꯒꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯒꯤ ꯀꯩꯀꯩ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯦꯆꯤꯟꯁꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯂꯩꯖꯔꯤꯕ PCG ꯍꯦꯜꯊꯀꯦꯌꯔꯁꯤꯗ ꯂꯥꯛꯇꯨꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯃꯤꯌꯥꯝꯁꯨ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯐꯥꯎꯋꯦꯕꯀꯣ ꯁꯤ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯕꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯒ ꯁꯤꯗꯕ ꯂꯩꯕꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯇꯛꯑꯒ ꯃꯁꯥꯖꯁꯦ ꯇꯧꯋꯦꯕ ꯅꯪꯒꯟꯁꯦ ꯇꯣ ꯁꯨꯃꯥꯏꯅ ꯋꯥꯡꯈꯠꯂꯛꯏꯁꯦ ꯃꯥꯒꯤ ꯁꯤ ꯗꯣꯠꯁꯦ ꯎꯠꯂꯨꯅꯦ ꯗꯣꯠꯁꯦ ꯁꯤꯒꯤ ꯗꯣꯠꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯅꯪꯒꯟꯗ ꯂꯩꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯗꯩ ꯈꯣꯡꯒ ꯗꯣꯠ ꯗꯣꯠ ꯅꯝꯃꯛꯄ ꯖꯒꯥꯈꯩꯁꯦ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣই ꯅꯍꯥꯟꯁꯨ ꯃꯣꯏ ꯄꯨꯄꯨ ꯑꯃꯁꯨ ꯂꯩꯈꯤꯅ ꯍꯥꯏꯗꯥꯏꯅꯦ ꯊꯧꯕꯥꯜꯗꯒꯤ ꯑꯍꯟꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔ ꯂꯩꯔꯕ ꯗꯥꯏꯂꯥꯏꯁꯤꯁꯁꯨ ꯇꯧꯔ ꯂꯩꯔꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯇꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯀꯣ
ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 2 ꯑꯗꯥꯏꯗ ꯇꯨꯝꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 6ꯇ ꯍꯧꯒꯠꯄ ꯑꯗꯣ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯥꯛꯑꯒ ꯌꯦꯡꯉꯦ ꯑꯅꯤꯔꯛ ꯁꯨꯕꯕꯨ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯇꯨꯝꯕꯗꯒꯤꯅꯦ ꯃꯣꯏ ꯃꯦꯆꯤꯟꯁꯦ ꯂꯩꯔꯒ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯁ꯭ꯋꯤꯠ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯦ ꯖꯅꯋꯥꯔꯤ ꯊꯥ ꯐꯥꯎꯕ ꯈꯛꯇꯪꯅꯤ ꯑꯣꯐꯔ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯇꯥꯅꯕ ꯈꯣꯠꯅꯕ ꯁꯤꯟꯕ ꯌꯥꯕ ꯈꯣꯠꯄ ꯀꯩꯝ ꯂꯩꯇꯦꯅ ꯁꯤꯗꯗꯤ ꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯅꯤ ꯋꯥꯔꯦꯟꯇꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯗꯤꯁꯀꯥꯎꯟꯅꯦ ꯄꯤꯕꯤꯔꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯐꯩꯅꯥꯝ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥꯁꯤ ꯐꯥꯎꯕ ꯑꯣꯐꯔ ꯄꯤꯔꯤꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯐꯣꯂꯣꯋꯔꯁ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯗꯤꯁꯀꯥꯎꯟ ꯊꯝꯖꯔꯤ ꯌꯥꯔꯤꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤ ꯑꯣꯐꯤꯁ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯅꯩꯗꯅ ꯑꯗꯨꯅ ꯇꯦꯟꯁꯟ ꯂꯩꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯕꯒꯤ ꯒꯨꯂꯤ ꯆꯥꯁꯜꯂꯅꯤ ꯑꯗꯣ ꯁꯤꯗꯤ ꯒꯨꯂꯤꯁꯨ ꯆꯥꯔꯔꯣꯏ ꯑꯗꯒꯤꯗꯤ ꯊꯦꯔꯥꯄꯤꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯃꯦꯆꯤꯟꯁꯤꯅ ꯇꯧꯔꯅꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯔꯕ ꯑꯍꯟꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯩ ꯁꯤꯁꯦ ꯑꯗꯒꯤ ꯃꯤ ꯂꯥꯛꯑꯣꯅ ꯊꯦꯔꯥꯄꯤ ꯇꯧꯕꯩ ꯀꯧꯕꯁꯦ ꯂꯥꯛꯇꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯊꯝꯃꯅꯤ ꯃꯦꯆꯤꯟꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯑꯣꯇꯣ ꯇꯧꯖꯔꯅꯤ ꯐꯣꯟꯁꯨ ꯃꯦꯠꯅꯔꯔꯣꯏ ꯚꯣꯏꯁꯅ ꯍꯥꯏꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯚꯣꯏꯁ ꯑꯃ ꯀꯧꯒꯦꯀꯣ ꯍꯥꯏ ꯑꯦꯂꯤꯁ ꯍꯥꯏ ꯑꯦꯂꯤꯁ ꯕꯦꯛ ꯆꯠꯀꯦꯀꯣ ꯁꯤꯗ ꯍꯥꯏ ꯑꯦꯂꯤꯁ ꯍꯥꯏ ꯑꯦꯂꯤꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯌꯥꯎꯕꯅꯤ ꯉꯥꯊꯔꯒ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏ ꯑꯦꯂꯤꯁ ꯍꯥꯏ ꯑꯦꯂꯤꯁ I'm here. ꯕꯣꯗꯤ ꯃꯁꯥꯖ ꯀꯩ ꯀꯧꯁꯤꯒꯦ ꯍꯟꯗꯛꯅ ꯐꯨꯜ ꯕꯣꯗꯤ ꯁ꯭ꯇ꯭ꯔꯦꯆ ꯁꯤ ꯃꯅꯤꯡꯗ ꯌꯥꯎꯗꯥꯏꯅꯦ ꯀꯀꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯅꯤꯡꯗ ꯁꯤ ꯌꯥꯎꯕꯅꯦ ꯌꯦꯡꯉꯨꯅꯦ ꯑꯃ ꯀꯧꯔꯒ ꯍꯥꯏꯕꯤꯔꯛꯎꯅꯦ ꯍꯤꯞꯄꯒ ꯍꯥꯏꯒꯗꯕꯀꯣ ꯚꯣꯏꯁꯇ ꯇꯥꯅꯕ Hi Alice, I'm here. Energy Boost. Energy boost kamain tawagin? Hi Alice. Hi Alice. I'm here. Total relax. Nang adu hi ang adu. Hi Alice. I'm here. Total relax. Okay, total relax. To voice te sumaina tanaba ngangbidoine mongoda. Sida sinakanda leba. Nakanda speaker yaweba. ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯀꯥꯟꯗ ꯐꯣꯟꯗꯣ ꯃꯦꯠꯂꯒ ꯂꯩꯕ ꯍꯥꯏꯗꯤ ꯁꯤꯗ ꯇꯁ ꯇꯧꯔ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯇꯜꯂꯤ ꯕꯤꯠ ꯂꯩꯇꯦꯗꯅ ꯍꯥꯏꯅ ꯚꯣꯏꯁꯇ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯀꯥꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯛꯆꯥꯡꯁꯦ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯠꯄ ꯅꯍꯥꯟ ꯄꯨꯄꯨꯅ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ Kasi especially masigi. Taseng masigi yamna special oirisi karino haibda akhoi ahal loisalaaga akhoi after retirement sahi 50-60 matungda akhoi gi masado movement walakpa daily activity walakpa maram oiraga masado sonjalakpa ko adagi amu chawkida yam kuina phamba office ki oiro any doctor oiro profession mai magi profession da laibi mi chu chawki yam phamjalakpa ko phama kanda L45 loi namjalakani adagi naha jing oiro ahal oiro akhoi gi mobile gumba se yam yeng kanda or pillow se phajana khangau do kanda ai gi cervical ko sidai sidai issue lakpo ko chu akoi mobile yam to ni yeng kanda koi gi nonda bo ko to bataw kanda cervical problem lakpo si ju man loi correct to sigi machine de special spine specialist na koi gi spine je pura man correct to ba ai body posture soi ba da chu mangon yam kan re aduga yamna sigi unique ois na kai noi da koi gi L45 number khwang na ba spine issue me yam se sidagi sta koi gi mangon da therapy mo lo yauri ba khwang ching thok na ba na ba mayam yauri ado kana gumna khoi gi khwang na re khole ha si adagi cervical nungai tre ha si macha thin du chi en tor sida la kan minute manga nang phambi yo ba instant ma really phajana phungne ba
adagi ai ju cha ju hana adum kwang chi gi problem che sujalu bai adum elbow pa nuai tabni adubu ai su nuti ga tawra kan mana kwang che loi sem bane ba adna machine machine je not only akoi gi chumdagi massage tawba khatan na te ma di akoi gi day to day life ta akoi gi hakchang je masan sonba bone sonba adagi spine issue kwang na khang de sigumba health issue mental mayam si phajana relief pi ba aduga si machine je mayam na chumdagi massager oina dang uye si ju bidaba full therapy loi yawre physiotherapy tawda su mangonda yamna ade chiropractic tawda su yam darka lere aduga si machine ji khwang na ba mina si machine ji tawra kan khwang na phai ji khangoi ba haidi ngaki oina uye ba ado ai di personally experience akoi di adum thengna ra si kaka haji ai je somna kan gi som je sida ba yam toy ba adu haji si je khwang ta khai ra ga akoina paralyze tawba adagi stroke tawba mi bauda akoi gi side nama singapore matam ju kaino de madi spine de gi loina soyak panga ta ne ba adu spine care ji phajana ko spine traction ga loi yawbani adu tawro kan man loi semdor kan ne ba khong singe na khong da pa kan ro spine de loi semakadam ne ba si phajana yawre aduga aina mayam thamjening badi akoi gi khwang na ba jimdi si ji toina tawro kan da nahandaba amadi relief phajana pi ba si di si madi ai cham da 99% guarantee adum mai thamjage kana umana akoi gi test tawning bale su ko adum sida lakpio share to free of cost ta akoi gi free demo ni test to buchi ko aduga loina adum thamjen mayam la aga amtang sida yengbiyo demo uchari bese mayam thaja bidrasu mafam sidam tang lakpiyo duga si try amtang tawraga hippa amtang yengbiyo kyam nungai ge habado ado si kaka wam khoi wamar yaoidana sagat page karamba kira ado si sumaina nga sai pukhat pa ai do kai oidon adugi makha de ko kalo adumai aduna suksel makata sina pulo nangan dangi na ra sini pulo om ane mama si je sumaina ko si je khoi gi isa je am thina relax o hen bai wa ne ba nangi partners nungai ba ai hoji khwang yam nai aduga ngak su yam na sida ba choktha yang oi ji ngak ki ni ko sai thangal laga massage taw bi je yam thina nungai si je khong su sida ba su phare khwang na ba su da gi di khut ching ba khot ba adugumba do yam thina relax oi kok chik pa gi kok ka loin chik pa phare ba mi mana taw ba chap manai ado mayam su la aga sida amtang try tawraga yengbiyo ai free ni ko try tawbai je free ni ko ai khangde ai gi oina si am thi nuai ado mayam de am yenghanninge try tawbai free ni amtang Singjamei Chingamathak opposite na goal jing opposite oi de ba PGC Helathcare haibani ko punglap su lap te yamna dum January tha ji fawba khoi gi anoba chahi gi offer moi gi PGC Helathcare sina piri equipment sing je khoi online da pi bada dei hena honge yam hong na pi January loi ga di offer ji loi doine ba an January se loi dri kan da mayam som ta lak to na yengbiyo Kwagaitel 360 gi page mayam na follow tawba sing na loina di khangbiram ni ko si ja uram ni ba ado mayam na si follow taw san biyo adagi live se ju share taw biyo mayam da live se share taw ba Kwagaitel 360 gi follower sing gi discount ju tonga na pizari sung soi da na pizar da ni ko si madi share taw bi ba sing gi di si haijan na ba di natte ko si ahan akoigi noi hakchang noi khatpa duga khwang na ba je hji mi am tong nei ba khwang na ba sing yam thina kan nei ha ba si je ai hip pani na uromoi ba si khwang ji da tai je si da dot nam me je ki dot nam mi si khwang yang len je hain ta khai ne ba adu ada khongya da su khong da dot ahum nam bam ne je khong ji ga to hai phet ut du ne sai gi khong hai na nai ne adu do
ꯈ꯭ꯋꯥꯡꯒꯤ ꯁ꯭ꯋꯥꯏꯗ ꯖꯔ ꯇꯛꯈꯠꯂꯦꯕ ꯀꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯑꯇꯣꯞꯄꯗ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯁꯤꯔꯥ ꯃꯦꯆꯤꯟꯁꯦ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯕꯗꯣ ꯀꯩꯅꯣꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯃꯨꯛ ꯀꯣꯔꯤꯌꯥꯗ ꯊꯝꯕ ꯑꯃꯨꯛ ꯆꯪꯒꯅꯤ ꯔꯦꯟꯖ ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯗ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯔꯦꯁ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯁꯤꯒꯤ ꯅꯥꯀꯟ ꯁꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯈꯩꯁꯤ ꯂꯣꯏꯅ ꯑꯗꯨꯝ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯀꯀꯥ ꯐꯦꯁꯤꯂꯤꯇꯤꯗꯨꯗ ꯍꯥꯟꯅ ꯅꯪ ꯍꯥꯏꯐꯦꯠ ꯄꯥꯕꯤꯔꯛꯎꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯁꯥꯖ ꯆꯤꯌꯔꯁꯤꯗ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯣꯇꯦꯜ ꯔꯤꯂꯦꯛꯁ ꯂꯩꯔꯦ ꯑꯗꯒꯤ ꯏꯅꯔꯖꯤ ꯕꯨꯁ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯛ ꯑꯦꯟ ꯁꯣꯜꯗꯔ ꯀꯤꯌꯔ ꯂꯟꯁ ꯕ꯭ꯔꯦꯛ ꯊꯥꯏ ꯃꯁꯥꯖ ꯀꯣ ꯑꯣꯄꯟ ꯗ ꯏꯌꯔ ꯄ꯭ꯔꯦꯁꯔ ꯀ꯭ꯂꯣꯖ ꯗ ꯏꯌꯔ ꯄ꯭ꯔꯦꯁꯔ ꯑꯗꯨꯒ ꯑꯞ ꯗ ꯁꯤꯠ ꯄꯣꯖꯤꯁꯟ ꯁꯤꯁꯤꯅ ꯀꯩꯅꯣꯁꯤꯒꯤ ꯀꯃꯥꯟ ꯚꯣꯏꯁ ꯀꯟꯇ꯭ꯔꯣꯜꯒꯤ ꯀꯃꯥꯟ ꯉꯥꯛꯇꯅꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯁꯥꯖ ꯆꯤꯌꯔ ꯑꯁꯤꯗ ꯚꯣꯏꯁ ꯀꯟꯇ꯭ꯔꯣꯜꯅ ꯍꯥꯏꯔꯒ ꯂꯣꯏꯅ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯒꯤ ꯃꯁꯥꯖꯁꯦ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯈ꯭ꯋꯥꯡ ꯅꯥꯕ ꯍꯥꯏꯔꯒ ꯈ꯭ꯋꯥꯡ ꯈꯛꯇꯪ ꯂꯥꯌꯦꯡꯕꯗꯨꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯐꯨꯜ ꯕꯣꯗꯤꯁꯦ ꯂꯣꯏꯅ ꯊꯦꯔꯥꯄꯤ ꯇꯧꯕꯒꯤꯅꯤꯗ ꯁꯤ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯗꯦꯃꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛꯇꯅꯦ PGC ꯍꯦꯜꯊ ꯀꯤꯌꯔꯅ ꯂꯩꯖꯔꯤꯁꯦ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯕ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯂꯥꯏꯐꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯗꯤꯁꯀꯥꯎꯟꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯁꯀꯥꯎꯟꯁꯦ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤꯐꯥꯎ ꯈꯛꯇꯪꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯃꯝ ꯃꯦꯆꯤꯟꯁꯦ ꯈꯤꯟꯕꯤꯌꯨ ꯑꯁ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯣ ꯈꯣꯡꯁꯦ ꯁꯔ ꯑꯗꯣ ꯁꯤ ꯑꯩ ꯀ꯭ꯂꯣꯖ ꯇꯧꯔꯛꯀꯦꯕꯀꯣ Hi Alice I'm here. Massage closed Okay, massage closed. Massage closed ꯍꯥꯏꯔ ꯃꯊꯟꯇ ꯑꯗꯨꯝ Okay, ꯇꯧꯖꯈꯤꯗꯣꯏꯅꯤ massage closed. ꯑꯩꯈꯣꯏ ꯈꯨꯠꯅ ꯅꯝꯅꯕꯩ ꯀꯩꯝ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ AI-ꯒꯤ ꯚꯣꯏꯁꯀꯤ ꯃꯇꯦꯡꯅ ꯃꯊꯟꯇ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯗꯣꯏꯅꯤ ꯁꯤꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯒꯤ ꯏꯊꯟꯇ ꯂꯩꯇꯕꯒꯤꯀꯣ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯦꯕ ꯍꯥꯏꯕꯗꯤ ꯃꯨꯠꯇꯣ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯃꯁꯥꯖ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯤꯅꯣꯗꯣ ꯈꯪꯗꯕꯩꯅꯦꯕ ꯑꯗꯣ ꯌꯨꯝꯗꯒ ꯊꯝꯃꯒ ꯏꯊꯟꯇꯒ ꯂꯩꯕ ꯇꯧꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯏꯁꯩꯁꯨ ꯇꯥꯕ ꯐꯪꯉꯅꯤ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯆꯥꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯃꯣꯗꯦꯜ ꯌꯥꯝ ꯂꯩꯔꯦ ꯃꯣꯗꯦꯜꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯣꯗꯦꯜ ꯄꯨꯂꯞꯅ ꯀꯩꯅꯣꯅꯤ ꯃꯣꯗꯦꯜꯁꯤ ꯃꯈꯜꯁꯤ 9-10 ꯑꯗ ꯃꯣꯗꯦꯜꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯝꯍꯟꯕꯁꯨ ꯀꯥꯟꯅꯗꯕ ꯍꯌꯦꯡ ꯁꯥꯔꯚꯤꯁꯤꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯄꯥꯔꯠꯁꯤ ꯐꯖꯅ ꯐꯪꯒꯗꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯁꯤꯗ ꯈꯪꯒꯠꯂ ꯊꯝꯖꯔꯤꯁꯤ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤꯁꯨ ꯃꯌꯥꯝ ꯂꯩ ꯆꯩꯅꯥꯒꯤꯗꯨꯗꯤ ꯑꯩ ꯊꯝꯗꯦ ꯁꯤꯗꯤ ꯀꯣꯔꯤꯌꯥꯒꯤ ꯑꯗꯩ ꯖꯄꯥꯅꯤꯁ ꯇꯦꯛꯅꯣꯂꯣꯖꯤ ꯀꯣ ꯋꯥꯔꯜꯗ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯑꯣꯏꯔꯤꯕ ꯃꯁꯥꯖꯁꯤ ꯑꯗꯨꯅꯤ ꯁꯤꯗ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯂꯦꯡꯖꯟꯕꯤꯌꯨ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯐ꯭ꯔꯤꯗ ꯗꯦꯃꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯄꯥꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯖꯅꯋꯥꯔꯤꯒꯤꯗꯤ ꯐꯨꯜ ꯑꯣꯐꯔꯅꯤ ꯖꯅꯋꯥꯔꯤꯒꯤꯗꯤ ꯄꯨꯔꯥ ꯍꯣꯜꯁꯦꯜ ꯊꯥꯕꯨ ꯆꯞ ꯃꯥꯟꯅꯅꯅꯦ ꯖꯅꯋꯥꯔꯤꯒꯤꯗꯤ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯇꯤꯌꯔ ꯅꯣꯔꯠ ꯏꯁꯀꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯏꯖꯕꯅꯤ ꯑꯦꯅꯤ ꯒꯨꯋꯥꯍꯥꯇꯤ ꯂꯩꯒꯦꯔꯥ ꯑꯃ ꯂꯩꯒꯦꯔꯥ ꯁꯤꯂꯣꯡ ꯂꯩꯒꯦꯔꯥ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯞ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯛꯀꯅꯤ ꯏꯟꯇꯤꯌꯔ ꯅꯣꯔꯠ ꯏꯁꯀꯤꯗꯤ ꯑꯗꯨ ꯁꯤ ꯄꯣꯠꯁꯤ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯗ ꯊꯤꯔꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯅꯤ ꯀꯩꯅꯣꯗ ꯅꯣꯔꯠ ꯏꯁ ꯔꯤꯖꯥꯔꯚ ꯇꯧꯕꯅꯦ ꯑꯩꯅ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯠ ꯅꯣꯔꯠ ꯏꯁꯇ ꯗꯤꯜꯂꯤ ꯄꯥꯝꯕ꯭ꯔꯥ ꯕꯣꯝꯕꯦ ꯄꯥꯝꯕ꯭ꯔꯥ ꯑꯦꯅꯤꯋꯦꯌꯔ ꯂꯩꯕꯗ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯁꯤꯞ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯑꯣꯜ ꯏꯟꯗꯤꯌꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯕ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜꯒꯤ ꯃꯦꯆꯤꯟꯁꯨ ꯁꯤꯗ ꯐꯪꯒꯅꯤꯀꯣ ꯍꯥꯏꯗ꯭ꯔꯥ ꯐꯦꯁꯤꯌꯦꯜꯒꯤ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯦꯟꯕ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕꯗꯗꯤ ꯑꯩꯈꯣꯏ ꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯕꯗ ꯁꯦꯝꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛꯇ ꯂꯩꯕ PCG ꯍꯦꯜꯊ ꯀꯤꯌꯔꯁꯤꯗꯗꯤ ꯃꯦꯆꯤꯟꯁꯦ ꯌꯥꯔꯛꯇ꯭ꯔꯦꯅ ꯈꯜꯂꯣꯕ
ꯑꯗꯨꯝ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯣꯏꯅ ꯁꯥꯔꯚꯤꯁꯁꯦ ꯄꯤꯌꯦꯕ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯋꯥꯔꯦꯟꯇꯤꯁꯨ ꯄꯤꯕ ꯁꯤ ꯀꯩꯒꯨꯝꯕ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯦ ꯑꯗꯣ ꯃꯦꯆꯤꯟꯁꯦ ꯀꯣꯔꯤꯌꯥꯒꯤꯅꯤ ꯁꯤ ꯀꯣꯔꯤꯌꯥꯒꯤ ꯅꯠꯇ꯭ꯔꯥ ꯀꯣꯔꯤꯌꯥꯒꯤ ꯃꯦꯆꯤꯟꯅꯦ ꯑꯗꯨꯝ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯁꯤꯖꯤꯟꯅꯕꯤꯕꯁꯤꯡꯅꯗꯤ ꯁꯣꯏꯗꯅ ꯎꯕꯗ ꯈꯪꯕꯤꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯥꯐꯦꯁꯤꯌꯦꯜꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯦꯕꯩ ꯈꯣꯠꯄꯒꯤ ꯃꯥꯏꯒꯤ ꯀꯩꯀꯥꯒꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ나 ꯁꯤꯁꯦ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦꯅ ꯈꯜꯂꯦ ꯃꯦꯆꯤꯟꯅꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯟꯇꯤ ꯂꯩꯇꯕ ꯄꯣꯠꯁꯤꯗꯤ ꯂꯩꯕꯗ ꯌꯥꯝꯅ ꯔꯤꯛꯁꯇꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯁꯨ ꯔꯤꯛꯁ ꯆꯥꯎꯋꯦ ꯑꯃꯨꯛ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯊꯤꯖꯜꯂꯨꯔꯅꯤ ꯑꯗꯨꯒ ꯂꯥꯛꯑꯀꯥꯟꯗꯅ ꯌꯥꯔꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯁꯥꯖ ꯇꯧꯔꯨꯕꯗꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯩ ꯁ꯭ꯋꯥꯏ ꯁꯤꯗꯕꯁꯦ ꯃꯥꯒꯤ ꯃꯁꯥꯖꯀꯤ ꯀꯩꯅꯣꯗꯨꯅ ꯑꯗꯨꯝ ꯈꯔꯗꯤ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯌꯨꯝꯗ ꯊꯝꯃꯒ ꯏꯊꯟꯗꯒ ꯂꯩꯔꯒ ꯀꯥꯗꯒ ꯊꯝꯃꯒ ꯇꯧꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯁꯤꯗꯗꯤ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯨ ꯃꯤ ꯑꯃꯒ ꯑꯃꯒꯁꯨ ꯂꯩꯅꯕꯅꯤꯅ ꯑꯦꯇꯦꯟꯁꯟꯗꯣ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛꯇ ꯂꯩꯕ PGC ꯍꯦꯜꯊ ꯀꯦꯌꯔꯗ ꯂꯥꯛꯑꯒ ꯁꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯗꯤꯁꯀꯥꯎꯟ ꯑꯣꯐꯔꯗꯣ ꯄꯤꯖꯔꯤ ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯊꯥꯁꯤꯐꯥꯎ ꯈꯛꯇꯪꯅꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯦꯆꯤꯟ ꯃꯌꯥꯝꯁꯦ ꯑꯣꯐꯔ ꯄꯤꯔꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯨꯗꯒꯤ ꯁꯤꯗ ꯍꯦꯟꯅ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤ ꯑꯝꯇꯪ ꯂꯥꯛꯑꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯆꯤꯟ ꯃꯌꯥꯝꯁꯦ ꯖꯅꯋꯥꯔꯤ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯦꯆꯤꯟ ꯃꯌꯥꯝꯁꯦ ꯃꯀꯣꯛꯇ ꯑꯝꯇ ꯎꯠꯄꯤꯌꯨꯅꯦ ꯌꯥꯕ ꯄ꯭ꯔꯥꯏꯁ ꯑꯩꯒꯤ ꯀꯃꯦꯟꯇ ꯌꯥꯝꯅ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣꯅ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯣꯐꯔ ꯇꯧꯗꯕꯤ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯍꯥꯏꯖꯦꯕ ꯑꯗꯣ 1.5ꯗꯒꯤ ꯑꯗꯨꯝ ꯂꯥꯈ ꯃꯈꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯂꯥꯈ ꯃꯈꯥꯏꯗꯤ ꯍꯧꯔꯦꯅ ꯍꯥꯏꯅꯤ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯃꯌꯥꯝꯁꯦ 1.5ꯗꯒꯤ ꯂꯣꯏꯅ ꯍꯧꯋꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯗꯤ ꯀ꯭ꯂꯥꯁꯁꯤ ꯀꯌꯥ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ 1. ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯄ꯭ꯔꯥꯏꯁꯇꯨꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯥꯖꯣꯟꯗꯒ ꯌꯥꯎꯔꯤꯕ 2,10,000 ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ 1,50,000ꯗ ꯄꯤꯊꯣꯔꯛꯑꯅꯤ ꯑꯗꯒꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ 2.5 ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ 1.7 ꯑꯗꯒꯤ 1.8 ꯑꯗꯒꯤ 4,20,000 ꯄꯤꯕꯁꯤꯅ ꯑꯩꯈꯣই 3,00,000ꯀꯨꯝꯕ ꯀꯣ ꯁꯤ ꯀꯩꯝꯇ ꯅꯠꯇꯦ ꯑꯃꯥꯖꯣꯟꯗꯒ ꯑꯣꯟꯂꯥꯏꯟꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯪꯌꯦꯟ ꯍꯦꯜꯂ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯃꯄꯥꯟꯗ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯍꯣꯡ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ 50,000, 60,000, 1,00,000 ꯄꯤꯕ ꯈꯣꯠꯄ 1,20,000, 1,30,000 ꯄꯤꯕ ꯆꯩꯅꯥꯒꯤ ꯃꯣꯗꯦꯜ ꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯗ꯭ꯔꯦ ꯀꯩꯗꯨꯗꯤ ꯄꯥꯔꯠ ꯑꯝꯇ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯣꯡꯉꯦ ꯂꯩꯁꯜꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯣ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯁꯦꯝꯕ ꯌꯥꯗꯕꯒꯤ ꯏꯌꯥꯔ ꯄ꯭ꯔꯦꯁꯔꯁꯤ ꯌꯥꯔꯝꯗꯗꯅ ꯁꯦꯝꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯒꯦꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣꯗ ꯄꯣꯠꯇꯨ ꯄꯥꯔꯠꯇꯨ ꯐꯪꯗꯕꯅꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯁꯤꯗ ꯊꯝꯃꯤꯁꯤꯗꯤ ꯊꯦꯔꯥꯄꯤ ꯃꯣꯠ ꯂꯣꯏ ꯌꯥꯎꯕꯅꯤ ꯁ꯭ꯄꯥꯏꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯁ꯭ꯄꯥꯏꯟ ꯀꯦꯌꯔ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯚꯣꯏꯁ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯈꯔ ꯂꯣꯏꯅ ꯑꯋꯥꯡꯕꯅꯤ ꯑꯗꯨꯅ 1,00,000ꯀꯤ ꯃꯈꯥꯗꯒꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯊꯦꯔꯥꯄꯤ ꯃꯣꯠꯀꯨꯝꯕ ꯋꯥꯠꯂꯛꯑꯅꯤ 2Dꯒꯨꯝꯕ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯝ ꯄꯣꯠ ꯐꯕ ꯑꯗꯨꯝ ꯋꯥꯠꯄꯅꯤ ꯆꯩꯅꯥꯒꯤ ꯑꯌꯥꯝꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯤꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯌꯥꯝꯕ ꯂꯣꯡ ꯂꯥꯁꯇꯤꯡ ꯁꯤꯖꯤꯟꯅꯗꯣꯏꯅ ꯌꯥꯔꯤꯒꯩ ꯁꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯦꯛ ꯑꯦꯅꯤ ꯌꯥꯗꯕ ꯄꯣꯠꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯀꯩꯀꯩ ꯂꯣꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯤꯒꯩꯗꯤ ꯑꯗꯨꯝ ꯀꯀꯥ ꯁꯤꯒꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯁꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯀꯤ ꯀꯩꯅꯣ ꯊꯤꯡꯖꯤꯟꯕ ꯑꯃ ꯌꯥꯎꯋꯤꯗꯅ ꯁꯤꯒꯤꯁꯤꯅ ꯐꯣन ꯊꯝꯃꯒ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯔ ꯑꯗꯨꯅ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯔ ꯑꯣꯏꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯈꯔ ꯀꯟꯕ ꯄꯥꯝꯃꯒꯗꯤ ꯁꯤꯒꯤ ꯕ꯭ꯂꯦꯛꯁꯦ ꯁꯤꯅ ꯃꯁꯥꯖꯇꯨ ꯌꯥꯝꯅ ꯈꯔ ꯍꯥꯔꯠ ꯑꯣꯏꯕ ꯄꯥꯝꯕꯒꯤꯀꯣ ꯂꯩ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯁꯣꯐ ꯑꯣꯏꯔꯒ ꯑꯍꯜ ꯂꯃꯟ ꯇꯧꯒꯗꯕꯗꯤ ꯑꯁꯤꯒꯤ ꯑꯁꯨꯝ ꯅꯥꯀꯟꯗꯒ ꯂꯩꯁꯦ ꯁꯤ ꯑꯍꯜ ꯂꯃꯟ ꯇꯧꯒꯗꯕꯀꯣ ꯑꯗꯩ ꯁꯤꯁꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯏ ꯇꯧꯕꯗꯨ ꯈꯔ ꯀꯟꯕ ꯄꯥꯝꯕꯀꯣ ꯑꯗꯒꯤ ꯈꯔ ꯍꯣꯡꯕ ꯄꯥꯝꯕꯁꯨ ꯂꯣꯏ ꯂꯩ ꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯕ ꯆꯥꯔꯖ ꯀꯃꯥꯏꯅ ꯇꯧꯕ ꯋꯥꯌꯔꯂꯦꯁꯇ ꯊꯝꯃꯒ ꯑꯗꯨꯝ ꯑꯣꯇꯣ ꯆꯥꯔꯖꯔ ꯑꯣꯇꯣ ꯆꯥꯔꯖꯔ ꯇꯧꯗꯣꯏꯅꯦꯕ ꯃꯣꯗꯦꯜ ꯌꯥꯝ ꯂꯩ ꯑꯗ ꯁꯤꯗ ꯂꯥꯏꯐꯁꯤꯗ ꯇꯧꯔꯗꯤ ꯃꯌꯥꯝꯅ ꯀꯨꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯁꯤꯒꯤ ꯆꯥꯔꯖꯔ ꯊꯤꯟꯖꯟꯕꯝꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯀꯦꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗ ꯀꯅꯦꯛꯁꯟ ꯇꯧꯗꯣꯏꯕ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯔꯖꯔꯒꯤ ꯊꯤꯟꯖꯜꯂꯅꯤꯗꯅ ꯑꯗꯨꯝ ꯑꯗꯨ ꯁꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯁꯤꯗ ꯐꯣꯟ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩꯔꯦ ꯍꯟꯗꯛ ꯍꯌꯦꯡ ꯇꯥꯡ 10ꯗꯁꯨ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯔꯣꯂꯔ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯨꯡꯉꯅꯤ ꯀꯣ ꯑꯗꯣ
ꯑꯌꯥꯝꯕ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯟꯕꯤꯔꯣꯀꯣ ꯑꯣꯐꯔꯗꯤ ꯖꯅꯋꯥꯔꯤꯁꯤꯗ ꯐꯨꯜ ꯑꯣꯐꯔ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯣꯜꯁꯦꯜꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯄꯤꯖꯔꯅꯤ ꯑꯗꯨꯅ ꯖꯅꯋꯥꯔꯤ ꯊꯥꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗꯨꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯊꯛ PCC ꯀꯦꯌꯔꯗ ꯂꯥꯛꯄꯤꯌꯣ ꯑꯝꯇꯪ ꯁꯤꯁꯦ ꯃꯁꯥꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯝꯇꯣꯏꯅꯣ ꯇ꯭ꯔꯥꯏ ꯇꯧꯕꯩ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯦꯀꯣ ꯗꯤꯁꯀꯥꯎꯟꯁꯨ ꯃꯣꯏꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯄꯤꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯃꯗꯤ ꯂꯥꯏꯐꯁꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯅꯁꯨ ꯗꯤꯁꯀꯥꯎꯟꯁꯦ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯖꯔꯤꯅꯦ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯦꯡꯕꯤꯌꯣ ꯃꯐꯝꯁꯦ ꯑꯝꯇꯪꯒ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯁꯣꯝ ꯅꯥꯀꯟꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠꯗꯨ ꯂꯩꯔꯦꯗꯅ ꯁꯣꯝ ꯆꯠꯈ꯭ꯔꯒ ꯑꯗꯨ ꯁꯤꯗ ꯒꯣꯜ ꯖꯤꯝ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯁꯤ ꯒꯣꯜ ꯖꯤꯝ ꯂꯩꯔꯦ ꯁꯣꯝꯗꯅ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝ ꯂꯩꯗꯣꯏꯕ ꯑꯗꯨꯒꯤ ꯍꯦꯛ ꯁꯣꯝ ꯅꯥꯀꯟ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝꯗꯩ ꯂꯥꯛꯑꯅꯤ ꯑꯁꯤꯗ ꯒꯣꯜ ꯖꯤꯝ ꯂꯩꯔꯦ ꯒꯣꯜ ꯖꯤꯝꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯦ ꯁꯤꯗ ꯃꯣꯏ ꯁꯤꯁꯦ ꯑꯣꯏꯗꯣꯏꯕ PCC ꯍꯦꯜꯊꯀꯦꯌꯔꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝꯁꯦ ꯂꯥꯞꯁꯨ ꯂꯥꯞꯇ꯭ꯔꯦ ꯅꯛꯑꯦ ꯃꯌꯥꯏ ꯑꯣꯏꯕ ꯂꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯕꯣꯗꯤ ꯃꯁꯥꯖ ꯇꯧꯅꯕ ꯆꯤꯌꯔꯁꯦ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯦꯡꯕꯤꯌꯣ ꯖꯅꯋꯥꯔꯤ ꯊꯥꯁꯤꯗ ꯑꯩꯈꯣꯏ ꯑꯣꯐꯔꯁꯦ ꯂꯣꯏꯖꯔꯕꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯐꯣꯂꯣꯋꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ ꯑꯃꯗꯤ ꯃꯣꯏꯒꯤ ꯑꯣꯏꯅꯁꯨ ꯗꯤꯁꯀꯥꯎꯟꯁꯦ ꯑꯣꯐꯔ ꯖꯅꯋꯥꯔꯤ ꯊꯥꯁꯤꯐꯥꯎ ꯂꯩꯖꯔꯤꯕꯅꯦ ꯖꯅꯋꯥꯔꯤ ꯊꯥꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯕ ꯑꯣꯐꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯁꯥꯖ ꯆꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨ ꯃꯣꯏꯅ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯩ ꯇꯨꯝꯕꯩ ꯒꯨꯂꯤꯁꯨ ꯆꯥꯅꯔꯔꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯍꯛꯆꯥꯡꯁꯤꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯈꯪꯕꯤꯅꯤ ꯇ꯭ꯔꯥꯏ ꯇꯧꯕꯩ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯂꯣꯏꯁꯜꯂꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯒꯤ ꯐꯣꯂꯣꯋꯔꯁ ꯑꯃꯗꯤ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯀꯥꯎꯟꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯊꯛ PGC ꯍꯦꯜꯊꯀꯦꯌꯔ ꯑꯣꯄꯣꯖꯤꯠꯅ ꯒꯣꯜ ꯖꯤꯝꯒꯤ ꯑꯣꯄꯣꯖꯤꯠꯇꯅꯤꯀꯣ ꯌꯥꯝꯅ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕ ꯃꯐꯝꯅꯤ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯃꯁꯥꯖ ꯇꯧꯕꯒꯤ ꯁꯤꯒꯤ ꯆꯤꯌꯔꯁꯤꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯩ ꯑꯣꯏꯅꯗꯤ ꯐ꯭ꯔꯤꯅꯤ ꯑꯩꯈꯣꯏ EMIꯒꯤ ꯑꯣꯏꯅ ꯁꯤꯒꯤ EMIꯒꯤꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯗꯦꯕꯤꯠ ꯀꯥꯔꯠꯅꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯀ ꯑꯅꯤꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯂꯥꯏꯐꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ